ngasisu mahaugsagumna mayamgidamakta nungairaba hungaw wari ama puduna lakjari. Wari asibu ibirakpina Juju. Wari asigi mamingna Ningthaugi nupi khanba. Thaina adungai matam amagi wari ni. Apikpa khungang amada machin manaw anikhak leirami. Makhoi anigi mamingdi Ithoi amadi Kanchan haina kaurami. Makhoi anina yamna angang oiringai matamdagi hauna apokpa mapa amadi apokpi mama animak laibak thiba thaudok amadagi leikidre. Khungang aduda lamja sara oina makhoi anikhak tarak yum aduda leirami. Machin manaw makhoi anigi manungda Ithoina ahanni aduga Kanchanna atombini. Sakchu khetnabagi matung inna Ithoi amadi Kanchan mama amadagi macha oirabasu wakal amadi lichat chajat kayasu khetnarami. Kanchan di masak yamna phajai mabukjel sengi aduga minungsisu yamna chawi. Khungang aduda laiminariba khunja khudingna Kanchan bu yamna nungsi amadi luna chana tawbirami. Khungang aduda leiba miyoi amana Kanchanda mateng pangbinaba haijarakpa matamda Kanchanna masagi haiba wakal ado thadokduna mateng pangbirami. Magi asigumba mawong mataw asina Kanchangi mi watlamde. Aduga nakan amaromdana machi oiribi Ithoidi Kanchanga pura tayonabini. Madi mabuksu yamna phatte mabukjel pi aduga masagi tasu khalli. Ithoigi asigumba mataw asida mahaksi masak yamna thibi nupi amagum mayamna khalami. Madudasu natana Ithoi asi khungang aduda leiriba khunjasingna yamna nungsiramde. Aduga kanamatagasu loinaba yaramde. Asumna machin manaw anigi marakta achauba khetnaba ama leirakpa maramna Ithoina manaw nupi Kanchanda aduki matik kalak khambanba poklami. Ithoi mabukningda asumna khalami. Aigi inaw nupi oirabasu Kanchanse aidi onthokna nungsikidre. Khungang asida leiriba miyoi khudingna mabuta nungsina soli. Aduga aina pathi komthidagi haurakpa nupi amagum kanamatana masing thabide. Makhoina sumna ichin inawgi marakta manadaba mityeng yenglabanina aikoi anisu nungsinaba soidana watlakani. Haujiksu tawriba asini. Aigi hek irem khaki inaw oirabasu aina Kanchanbu nungsiba walai. Masi mayam ase aikoigi khungang asida leikai asida laiminariba miyamsingsina thokhanbani. Asumna Ithoina mabukningda khalami. Mabu karigidamak leikai miyamna tinaningdribano. Yaningdribano haibadi khandraga ahoina dum leikai miyamda oina taisilami. Kanchangi mathakta laman chingmani khaladuna Ithoina magi angamba thakta hotnaduna Kanchanbu awaba tahannaba hotnarami. Kanchanbu Ithoina minaigumna sizinarami amadi miyamangda ikaiba pinaba hotnarami. Adubu machina tawriba khuding ado Kanchanadi yamna phana khandoklami. Nongmagi numit amakhakni Kanchanbu kalakpa heladuna Ithoina Kanchanda asumna hairami. Kanchana nangi nasakto ay sukyeng yengningdre. Nangna mayamangda pabisaduna nangi michang changhannaba hotnari. Aduga aybuna phattabi oina uhali. Nangna maram oiraga natro ngasi aina mi amataga tinaba yada itomta tongan tana leiriba ase. Ngasi maknang yum ase thadokduna chatkro. Aiga nanga leminaba ngamlaroi. Nangsu nangna thokpa kadaidano chatkhraga nangi hingnaba lambi ama thikro. Aduga aikoi anigi marakta aina ahalnina ima pabungna thambiramba yum ingkhol asida aina lehogani. Machi Ithoigi waduda ngakladuna Kanchanna asumna hangi. Ichya karino ichena haibiriba adubo aigi kari iralgidamak aibu yumsidagi tangthokadoribano. Ichil inaw nungsi chanana leminaba ado natra laikhidraba ima pabungna pamjaramba aduso ngaihaki khalakpa wakhal kharaduna karigidamak ima pabungi aningba apamba pumba kauthoklibano iche. Kanchan aingonda nachindo khumduna leiranu. Angang nangna aingonda ahiyapa sarakadaba nate. Aina hairiba asini. Haujikmak nang yum ase thadokduna chatkigadabani. Karigumba aina hairiba wa asida nangna anamkanduna nachungdrabadi matungda thorakpa aphabatagi daita khudingmak nangna sana pujagadabani. Iche adumna haibigano. Nanaw aibu nungsidrabro iche. Aingondane haujik nangi minungsi machet ama phawba poktre. Nangdi aina yeknaba ama oina khallabani. Aigi mangda nang amuk hana leplaklanu Kanchan.
Tasengna hairabada ithoi na magi manaunupi Kanchangi masak sungyeng yengningdre. Aduna yamna thuna yum adudagi tanthokiba aduni mana pamba. Mana khalibadi Kanchanna magi mityeng wangma lankraba matung makhoigi khul adu thadoktuna chatkraba matung khul aduda laiminariba khunjasingtuna mangonda nungsibirakani maga totna tinaduna leiba yarakani haiba asini. Kanchan kapladuna asumna hairami. Ichya adumna haibigano aibu yum asidagi chatkro tanthokpadi ai kanagi mafamda kadaida changjafam lawduna hingmu haibano ichya. Madugidamak aina wagadaba nate. Nang nasagi changjafamdi nasana thijagadaba. Madubu aina amuk thiruko haibro. Chatkro chalo haujingmak aigi mangda amuk hana leplanu. Asum tawna mache ithoina ngamduna Kanchanbu yum adudagi tanthokirami. Karisu tawba ngamjadrabi Kanchando magi mapot macai khara yomladuna yum ado thadoktuna laklami. Haujikti mayum makai leijadraba Kanchan ado magi amata ngairaba upai hairagadi athuba matamda magi leinaba yum ama changjafam thiba haibasini. Kanchan mabukningda asumna khali. Ai mafam ase thadoktuna chatlage. Khungang asida aigi changjafam launaba yum amata leitre. Aduna khungang ase thadoktuna chatlaga atopa khungang amada saidangpham lauraga hinglagi. Asum tawna Kanchando makhutta acha athak khara hapa polang macha amakak paiduna makhoi khulgi khunjin adomda matomta asum laklami. Mana asum lakpaga makhoi khulgi khunjin lanthoklaga nupa amakak thengnarami. Nupa ado ujao amagi makhada matomta phamduna leirami. Nupa adu yengbada masa sona amadi yamna chokthana urami. Ahal oiraba nupa adu hek ubamaktada Kanchando magi mateng pangningba poklami. Kanchandu prap nupa aduna phamliba maikai adomda changlaklami aduga nupa aduda asumna hanglami. Khura kari tawba yaurage? Khurana mafam asida natomta phamduna leiramliba asibo isadusu yamna chokthana ure. Nachaibu khuragi mateng pangjaramu haibro? Nupa ado masa ison chona khonjel nikna asumna kumlaklami. Ibema aise lamsang lakpagi waraduna mafam asida ngaiyak pothaduna leirambani. Ngarangdagi iya asida sak maru ama phawba huklaktri. Ising khuya ama phawba thaklaktri. Isase aram khaurangbana sor phawba sangna khondokpa ngamdre. Kanchan aisu khangi khura nacha aingonda takpiyo. Khuragi aram khaurangba koknaba aibu kari mateng tawjau haibano? Ibema yaragadi ibemana purakliba acha athaksingdo aigi saruk khara khaibiyuba. Madu charaga khurase isa khara kankhalakadaba male. Isa kallabadi aisu mafam ase thadoktuna yumda hankrage. Aigi yumda aigi loinabi amadi isa singna aibu halakpa wana ngairamlagani. Ai makhoigi manakta chatningle. Khura aingonda acha thak mayam ama yauriye. Khuragi saruk chakraba matung aigi chanaba phanayamnasu lemhaugani. Aikhoi ani yena duna hauna chathoklaga ngaihak potharaga loiredana. Ibema nangi pukchel se onthokna kalakredako. Haujiki matam asida ibemagumna minungsi leibi nupi ama leiramkini haibadi khura mangda phawba mangludre. Aibu pangtha thagatpire khurana. Se asa thakse ipaisa yena duna charasi. Asumna Kanchanna hairaba matung masu nupa adugi manakta phamtharami aduga magi polang aduda haplakpa acha athaksingdo puthoktuna saruk ani thokna tangkhai yenarami. Tangkhai amana nupa aduda pirami aduga tangkhai amana mana charami. Mana purakpa ising adusu nupa aduga makhoi ani punna yenaduna thakminarami. Acha athaksingdo chathoklaba matung nupa aduna Kanchanda asumna hanglaklami. Ibema nangbu aina sum yengbada arapadagi lakpa midi mandi. Acha athak mayam sayom thayom asiga nangbu kadaida chatlubano natraga kadaidagi lakpano? Nupaduna hanglakpa wahang adugi paukum oina Kanchanna ngasi ayuk makhoigi yumda thokiba thaudoksindugi matangda loina lithoklami. Ma mayum thadoktuna laklabani amadi anouba mayum ama thiba oina atopa khungang amada khongsalakpani haina tamlami. Wari adu taraba matung nupa aduna asumna hairaklami. O khangle nangi wari ase ado yengoi
ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯗꯣ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯔꯥꯞ ꯂꯥꯞꯇꯅ ꯑꯋꯥꯡꯂꯣꯝꯗ ꯆꯠꯂꯒ ꯈꯨꯡꯒꯪ ꯑꯃꯈꯛ ꯂꯩꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯊꯨꯡꯂꯗꯨꯅ ꯅꯪꯒꯤ ꯑꯅꯧꯕ ꯌꯨꯝ ꯑꯗꯣ ꯊꯤꯔꯨꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯑꯇꯩ ꯑꯇꯩ ꯃꯐꯝꯗ ꯆꯠꯇꯨꯅ ꯑꯃꯨꯛ ꯊꯤꯔꯨꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯂꯕꯗꯤ ꯅꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯐꯪꯕ ꯌꯥꯏꯗꯣ ꯏꯕꯦꯝꯃ꯫ ꯑꯩꯕꯨ ꯈꯨꯔꯥꯅ ꯍꯥꯏꯔꯤꯕꯗꯨꯅ ꯐꯔꯗ꯭ꯔꯥ? ꯑꯇꯩ ꯑꯇꯩꯗ ꯆꯠꯇ꯭ꯔꯁꯨ ꯈꯨꯔꯥꯅ ꯇꯥꯛꯄꯤꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯂꯁꯤꯔ ꯈꯪꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯑꯍꯜ ꯑꯩꯅ ꯏꯆꯥ ꯅꯨꯄꯤꯒꯨꯝꯂꯕꯤ ꯅꯪꯉꯣꯟꯗ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯨꯒꯅꯤ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯑꯩꯕꯨ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯄꯤꯖꯗꯨꯅ ꯑꯩꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯍꯟꯕꯤꯔꯦ꯫ ꯑꯗꯨꯒꯨꯝꯅ ꯑꯩꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯤꯕ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯔꯤꯒꯤ ꯅꯪꯒꯤ ꯃꯥꯡꯅꯕ ꯑꯃꯗꯤ ꯑꯋꯥꯕ ꯇꯥꯅꯕ ꯋꯥꯐꯝ ꯍꯥꯏꯒꯅꯤ? ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨ ꯅꯨꯄꯤ ꯃꯆꯥ, ꯑꯇꯩ ꯑꯇꯩ ꯃꯐꯝꯗ ꯆꯠꯀꯗꯕꯒꯤ ꯁꯔꯨꯛ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯑꯅꯧꯕ ꯌꯨꯝ ꯑꯃꯗꯤ ꯆꯪꯖꯐꯝ ꯊꯤꯔꯨꯔꯣ꯫ ꯀꯟꯆꯟꯅ, ꯊꯥꯒꯠꯆꯔꯤ ꯈꯨꯔꯥ, ꯈꯨꯔꯥꯅ ꯇꯥꯛꯄꯤꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯇꯨꯅ ꯑꯩ ꯈꯨꯡꯒꯪ ꯑꯗꯨꯗ ꯌꯧꯁꯤꯜꯂꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯆꯟꯗꯣ ꯈꯨꯡꯒꯪ ꯑꯗꯣꯝꯗ ꯆꯠꯅꯕ ꯈꯣꯡꯁꯥꯟꯒꯦ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯈꯣꯡ ꯊꯥꯡꯕ ꯍꯦꯛ ꯍꯧꯕꯒ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯃꯥꯕꯨ ꯈꯥꯝꯂꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ, ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯅꯪꯅ ꯑꯩꯕꯨ ꯑꯆꯥ ꯑꯊꯛ ꯄꯤꯖꯗꯨꯅ ꯑꯩꯕꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯍꯟꯕꯤꯕ ꯑꯗꯨꯒꯤ ꯊꯥꯒꯠꯄ ꯋꯥꯍꯩ ꯑꯣꯏꯅ ꯑꯩꯅ ꯅꯉꯣꯟꯗ ꯈꯨꯗꯣꯜ ꯑꯃꯈꯛ ꯄꯤꯍꯧꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯃꯆꯤꯜ ꯑꯗꯨꯅ ꯍꯨꯏꯆꯦꯜ ꯑꯃꯨꯔꯛ ꯈꯣꯡꯂꯛꯈꯤ꯫ ꯃꯥꯒꯤ ꯍꯨꯏꯆꯦꯜ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗ ꯎꯆꯦꯛ ꯑꯍꯨꯝꯈꯛ ꯄꯥꯏꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯍꯥꯟꯕꯒꯤ ꯎꯆꯦꯛ ꯑꯗꯨꯅ ꯁꯅꯥꯒꯤ ꯂꯪꯖꯥ ꯑꯃꯈꯛꯅꯤ꯫ ꯑꯅꯤꯁꯨꯕꯒꯤ ꯎꯆꯦꯛ ꯑꯗꯨꯅ ꯂꯨꯄꯥꯒꯤ ꯎꯃꯥꯏꯕꯤ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕ ꯎꯆꯦꯛ ꯑꯗꯨꯅ ꯀꯣꯔꯤ ꯃꯆꯨꯒꯤ ꯁꯦꯛꯄꯤ ꯑꯃꯈꯛꯅꯤ꯫ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯃꯇꯧꯒꯨꯝ ꯈꯪꯍꯧꯗ ꯃꯤꯠꯃꯥꯡꯗ ꯊꯣꯔꯛꯄ ꯑꯗꯨꯗ ꯀꯟꯆꯟꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯃꯥ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯍꯨꯝꯗꯣ ꯀꯟꯆꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯟꯆꯟꯅꯁꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯎꯆꯦꯛꯁꯤꯡ ꯑꯗꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯁꯅꯥꯒꯤ ꯂꯪꯖꯥ ꯑꯗꯨꯅ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠ ꯑꯗꯨꯗ ꯇꯣꯡꯂꯛꯈꯤ꯫ ꯂꯨꯄꯥꯒꯤ ꯎꯃꯥꯏꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯂꯦꯡꯖꯨꯝꯗ ꯑꯗꯨꯒ ꯀꯣꯔꯤꯒꯤ ꯁꯦꯛꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯃꯈꯨꯠꯇ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ, ꯑꯩꯅ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯈꯨꯗꯣꯜ ꯇꯝꯂꯤꯕ ꯎꯆꯦꯛꯁꯤꯡ ꯑꯁꯤ ꯑꯆꯝꯕ ꯎꯆꯦꯛ ꯅꯠꯇꯦ, ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯇꯤ ꯆꯦꯜꯂꯕ ꯎꯆꯦꯛ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯁꯦꯜꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯊꯣꯛꯂꯕꯗꯤ ꯎꯆꯦꯛꯁꯤꯡ ꯑꯗꯨꯗ ꯍꯥꯏꯈꯣ, ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯅꯪꯉꯣꯟꯗ ꯁꯦꯜꯁꯤꯡ ꯑꯗꯣ ꯁꯤꯟꯅꯒꯅꯤ꯫ ꯐꯔꯦ, ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯣꯝꯗ ꯆꯠꯂꯣ, ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝ ꯌꯧꯅꯕ ꯈꯣꯡꯁꯥꯜꯂꯒꯦ꯫ ꯂꯥꯏꯕꯛ ꯐꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯁꯨ ꯊꯦꯡꯅꯕ ꯑꯣꯏꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯟꯆꯟ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤꯕꯁꯤꯡꯗꯨꯕꯣ? ꯑꯩꯅ ꯁꯦꯜꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯒ ꯎꯆꯦꯛꯁꯤꯡ ꯑꯁꯤꯗ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯁꯤꯕꯣ? ꯈꯔ ꯊꯥꯖꯕ ꯋꯥꯠꯂꯤꯗ ꯑꯩꯗꯤ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯒꯤ ꯃꯍꯨꯠ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯕꯗꯣ ꯆꯥꯡꯌꯦꯡ ꯇꯧꯔꯒꯦ꯫ ꯇꯁꯦꯡꯅ ꯆꯨꯝꯂꯝꯕ ꯑꯣꯏꯔꯕꯗꯤ ꯎꯆꯦꯛꯁꯤꯡꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯖꯔꯁꯅꯨ꯫ ꯆꯨꯝꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝ ꯑꯣꯏꯔꯝꯂꯒꯅ ꯎꯆꯦꯛꯁꯤꯡꯁꯦ ꯆꯠꯆꯈꯤꯁꯅꯨ, ꯑꯩꯒꯤ ꯏꯅꯥꯛꯇ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯃꯍꯨꯠꯇ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯀꯟꯆꯟꯅ ꯆꯥꯡꯌꯦꯡ ꯇꯧꯔꯒꯦ ꯈꯟꯅ ꯃꯥꯒꯤ ꯎꯆꯦꯛ ꯑꯍꯨꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯑꯩ ꯍꯧꯖꯤꯛ ꯁꯦꯜꯒꯤ ꯗꯔꯀꯥꯔ ꯈꯔ ꯑꯣꯏꯔꯤ, ꯑꯗꯨꯅ ꯎꯆꯦꯛ ꯑꯍꯨꯝ, ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯔ ꯄꯤꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯀꯟꯆꯟꯅ ꯍꯦꯛ ꯍꯥꯏꯕꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯎꯆꯦꯛ ꯑꯍꯨꯝ ꯑꯗꯣ ꯆꯞ ꯃꯥꯟꯅꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥ ꯊꯛꯇ ꯄꯥꯏꯈꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯑꯗꯣ ꯐꯗ꯭ꯔꯠ ꯐꯗ꯭ꯔꯠ ꯈꯞꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯃꯇꯧꯒꯨꯝ ꯁꯅꯥꯒꯤ ꯂꯪꯖꯥ ꯑꯗꯨꯒꯤ ꯃꯁꯥꯁꯤꯡꯗꯒꯤ ꯁꯅꯥꯒꯤ ꯁꯦꯜ ꯑꯆꯣꯏꯕ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯄꯥꯒꯤ ꯎꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯁꯥꯗꯒꯤ ꯂꯨꯄꯥꯒꯤ ꯁꯦꯜ ꯑꯆꯣꯏꯕ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯣꯔꯤꯒꯤ ꯁꯦꯛꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗꯒꯤ ꯀꯣꯔꯤꯒꯤ ꯁꯦꯜ ꯑꯆꯣꯏꯕ ꯃꯌꯥꯝ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯟꯆꯟꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ꯫ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯈꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯎꯆꯦꯛꯁꯤꯡ ꯑꯗꯨꯒꯤ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯤꯡ ꯑꯗꯣ ꯎꯖꯕ ꯃꯤꯀꯨꯞꯇ ꯀꯟꯆꯟ ꯃꯥꯒꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯅ ꯁꯦꯜꯁꯤꯡ ꯑꯗꯣ ꯈꯨꯟꯖꯤꯜꯂꯒ ꯐꯤ ꯑꯃꯗ ꯌꯣꯝꯁꯤꯟꯈꯤ꯫ ꯑꯗꯨꯒ
ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯂꯝꯃꯤ꯫ ꯀꯟꯆꯟ ꯃꯕꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯅ ꯍꯧꯖꯤꯛ ꯊꯝꯂꯤꯕ ꯁꯦꯜꯁꯤꯡꯁꯦ ꯀꯅꯥꯒꯨꯝꯕ ꯂꯥꯏꯔꯕ, ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯈꯛꯇ ꯊꯦꯡꯅꯕ ꯑꯣꯏꯁꯅꯨꯀꯣ, ꯑꯗꯨꯒ ꯁꯦꯜꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯤꯑꯣꯏ ꯑꯗꯣ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯁꯅꯨ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯈꯨꯗꯣꯜ ꯇꯝꯂꯝꯕ ꯃꯤꯇ꯭ꯔꯪꯒꯤ ꯎꯆꯦꯛ ꯑꯍꯨꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯟꯆꯟ ꯑꯗꯣ ꯅꯨꯄꯥꯗꯨꯅ ꯇꯥꯛꯂꯝꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯎꯆꯤꯟꯅꯆꯤꯟꯅ ꯀꯟꯆꯟ ꯑꯗꯣ ꯈꯨꯡꯒꯪ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯂꯩꯔꯝꯕ ꯈꯨꯡꯒꯪ ꯑꯗꯨꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯥꯅ ꯊꯨꯡꯂꯨꯔꯤꯕ ꯑꯅꯧꯕ ꯈꯨꯡꯒꯪ ꯑꯗꯨꯗꯤ ꯈꯔ ꯃꯈꯩꯗꯤ ꯆꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯅ ꯈꯖꯤꯛ ꯆꯤꯡꯅꯔꯤꯕꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯕꯒꯨꯝꯅ ꯃꯥꯏꯊꯣꯡ ꯏꯇꯨꯛ ꯇꯨꯛꯊꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯗꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯕꯒꯤ ꯁꯛꯇꯝ ꯎꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯑꯣꯏꯔꯕꯤꯁꯤꯡꯅ ꯑꯇꯤꯌꯥꯊꯛꯇ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯕꯒꯤ ꯁꯛꯇꯝꯁꯨ ꯀꯟꯆꯟꯒꯤ ꯃꯃꯤꯠ ꯑꯅꯤꯅ ꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯀꯟꯆꯟꯗꯣ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯤ ꯈꯔ ꯇꯤꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯥꯒ ꯑꯍꯜ ꯈꯔ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯒ ꯇꯥꯟꯖꯥ ꯆꯥꯅ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯟꯆꯟꯅ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯑꯕꯣꯛ, ꯀꯔꯤꯒꯤꯅꯣ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯕꯒꯨꯝ ꯃꯥꯏꯊꯣꯡ ꯏꯇꯨꯛ ꯇꯨꯛꯊꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯌꯥꯎꯔꯕꯒꯦ? ꯅꯁꯨ ꯑꯩꯉꯣꯟꯗ ꯇꯝꯊꯣꯛꯄꯗ ꯀꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯂꯤꯕꯤꯌꯨ, ꯑꯩ ꯌꯥꯝꯅ ꯈꯪꯅꯤꯡꯉꯦ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, ꯏꯕꯦꯝꯃ, ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯕ ꯃꯇꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯋꯥꯔꯤꯕ ꯑꯁꯤꯒꯨꯝꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯋꯥꯈꯤꯗ꯭ꯔꯤ, ꯇꯨꯡꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯛꯀꯅꯤ ꯊꯥꯖꯗꯦ꯫ ꯀꯟꯆꯟ, ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯕꯅꯣꯕꯣ? ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯦ ꯏꯀꯪ ꯊꯣꯛꯂꯤꯕꯅꯤ꯫ ꯏꯁꯤꯡ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤꯕꯁꯤꯡꯁꯦ ꯑꯃꯠꯇ ꯃꯍꯩ ꯆꯥꯔꯔꯣꯏꯗ꯭ꯔꯥ ꯃꯤꯄꯥꯏꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯨꯅ ꯏꯃꯨꯡ ꯀꯌꯥ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯃꯊꯛ ꯑꯁꯤꯗ ꯀꯨꯝꯁꯤ ꯆꯍꯤ ꯏꯀꯪ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣই ꯐꯅꯌꯥꯝꯅꯗꯤ ꯋꯥꯒꯅꯤ꯫ ꯆꯥꯗ ꯊꯛꯇꯕꯅ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯣꯏꯗꯅ ꯁꯤꯔꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯋꯥꯈꯜ ꯂꯥꯡꯇꯛꯅꯔꯦ꯫ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯅꯗ꯭ꯔꯦ꯫ ꯀꯟꯆꯟꯅ, ꯑꯗꯣ ꯑꯕꯣꯛ, ꯁꯤꯒꯤ ꯈꯨꯡꯒꯪ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯁꯦꯜꯅ ꯆꯥꯅ ꯊꯛꯅꯕ ꯃꯍꯩ ꯃꯔꯣꯡ ꯂꯩꯕ ꯌꯥꯕ ꯃꯐꯝꯗꯤ ꯂꯩꯔꯣꯏꯗ꯭ꯔꯣ? ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯂꯩꯕ ꯌꯥꯕ ꯃꯐꯝ ꯑꯃꯈꯛ ꯂꯩꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ, ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯤ ꯂꯩ ꯏꯁꯨ ꯅꯨꯄꯤ, ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯃꯥꯡꯂꯣꯝꯗ ꯎꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯈꯨꯟꯖꯤꯟꯗ ꯀꯩꯊꯦꯜ ꯑꯆꯧꯕ ꯑꯃ ꯂꯩꯕꯅꯤ꯫ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩ ꯑꯃꯠꯇ ꯋꯥꯠꯇꯅ ꯐꯪꯕ ꯀꯩꯊꯦꯜꯅꯤ꯫ ꯑꯗꯨꯕꯨ ꯄꯣꯠꯆꯩ ꯂꯩꯅꯕ ꯁꯦꯜꯗꯤ ꯈꯨꯟꯖꯥꯁꯤꯡꯗ ꯑꯃꯠꯇ ꯂꯩꯅꯗꯦ꯫ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛꯁꯦ ꯏꯁꯥꯒꯤ ꯂꯧꯕꯨꯛꯇꯒꯤ ꯂꯣꯏꯅ ꯇꯥꯟꯕꯅꯤꯗꯣ꯫ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩ ꯂꯩꯅꯕ ꯁꯦꯜꯁꯤꯡꯗꯣ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯗꯕꯁꯨ ꯌꯥꯏꯗꯣ꯫ ꯑꯁꯨꯝꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯗꯣ ꯀꯟꯆꯟꯗ ꯑꯃꯠꯇ ꯆꯤꯊꯗ ꯂꯣꯏꯅ ꯂꯤꯊꯣꯛꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯀꯟꯆꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯝꯗꯧꯅ ꯃꯥꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯁꯨꯝ ꯈꯜꯂꯤ꯫ ꯀꯣꯟꯅꯊꯪꯗ ꯀꯟꯆꯟꯅ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯕꯣꯛ, ꯑꯩꯅ ꯑꯉꯝꯕ ꯈꯔ ꯈꯨꯟꯖꯥꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯑꯕꯣꯛꯅ ꯈꯨꯟꯖꯥꯁꯤꯡꯗꯣ ꯂꯣꯏꯅ ꯈꯣꯝꯖꯤꯟꯕꯤꯔꯣ, ꯑꯗꯨꯒ ꯂꯧꯕꯨꯛꯇ ꯑꯩꯒ ꯎꯅꯁꯤ ꯍꯥꯏꯅ ꯈꯔ ꯇꯝꯕꯤꯌꯨ꯫ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝꯕꯨ ꯁꯣꯏꯗꯅ ꯉꯥꯏꯖꯔꯝꯒꯦ꯫ ꯑꯕꯣꯛꯁꯨ ꯈꯨꯟꯖꯥꯁꯤꯡꯗꯣ ꯄꯨꯔꯒ ꯂꯧꯕꯨꯛꯂꯣꯝꯗ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ꯫ ꯑꯩ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯝꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯟꯆꯟꯗꯤ ꯍꯥꯟꯅ ꯆꯠꯈ꯭ꯔꯦ, ꯑꯗꯨꯒ ꯂꯧꯕꯨꯛ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯂꯨꯆꯤꯡꯂꯒ ꯈꯨꯟꯖꯥꯁꯤꯡꯗꯣ ꯂꯧꯕꯨꯛ ꯑꯗꯨꯗ ꯂꯣꯏꯅ ꯇꯤꯜꯂꯔꯤ꯫ ꯀꯟꯆꯟꯁꯨ ꯍꯥꯟꯅꯅ ꯂꯧꯕꯨꯛ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯟꯆꯟꯅ ꯃꯥꯒꯤ ꯎꯆꯦꯛ ꯑꯍꯨꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯎꯆꯦꯛꯁꯤꯡ ꯅꯈꯣꯏꯕꯨꯋꯣ, ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯁꯤꯗ ꯅꯈꯣꯏꯅ ꯁꯦꯜ ꯈꯔ ꯄꯤꯅꯕꯤꯌꯨꯗꯣ꯫ ꯀꯟꯆꯟꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯎꯆꯦꯛ ꯑꯍꯨꯝ ꯑꯗꯣ ꯑꯇꯤꯌꯥ ꯊꯛꯇ ꯄꯥꯏꯈꯠꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯁꯥ ꯈꯞꯇꯨꯅ ꯂꯩꯃꯥꯏꯗ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯀꯣꯔꯤꯒꯤ ꯁꯦꯜ ꯑꯆꯣꯏꯕꯁꯤꯡ ꯃꯌꯥꯝ ꯑꯃ ꯇꯥꯍꯜꯂꯛꯂꯝꯃꯤ꯫
ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯨꯟꯖꯥꯁꯤꯡꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯃꯥꯡꯍꯟꯗ ꯃꯈꯣꯏꯅ ꯉꯝꯖꯕ ꯃꯑꯣꯡꯗ ꯂꯩꯃꯥꯏꯗꯒꯤ ꯁꯦꯜꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯈꯨꯟꯒꯠꯂꯝꯃꯤ꯫ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯀꯟꯆꯟꯗ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯝꯃ, ꯅꯪꯗꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯅꯠꯇꯦ꯫ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯎꯔꯗꯨꯅ ꯊꯥꯕꯤꯔꯛꯄ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯥꯌꯣꯟꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯕꯦꯝꯃꯒꯤ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯦ꯫ ꯄꯨꯟꯁꯤ ꯁꯥꯡꯅ ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯩꯕꯤꯈꯣꯀꯣ ꯏꯕꯦꯝꯃ"꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡꯅ ꯀꯟꯆꯟꯗ ꯊꯧꯖꯥꯜ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯨꯝ ꯑꯃꯗꯒꯤ ꯅꯨꯄꯥ ꯑꯃꯈꯛꯅ ꯀꯟꯆꯟꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯧꯅꯔꯤꯕ ꯃꯇꯧ ꯑꯗꯨ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯤꯕꯅꯤ ꯅꯨꯄꯥ ꯑꯗꯨꯅ꯫ ꯅꯨꯄꯥ ꯑꯗꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯄꯥꯎ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯕ ꯂꯥꯟꯃꯤ ꯑꯃꯈꯛꯅꯤ꯫ ꯂꯥꯟꯃꯤ ꯑꯗꯣ ꯈꯣꯡꯂꯩ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯒꯣꯜ ꯊꯧꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯅ ꯎꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯨꯜ ꯑꯗꯨꯒꯤ ꯅꯤꯡꯊꯧꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕ ꯑꯁꯤ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡ ꯂꯩꯕ, ꯃꯕꯨꯛ ꯃꯄꯥꯎ ꯐꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯅꯤꯡꯊꯧ ꯑꯃꯈꯛꯅꯤ꯫ ꯃꯥꯒꯤ ꯈꯨꯜ ꯑꯗꯨꯗ ꯅꯠꯇꯅ ꯊꯪꯅꯕ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯐꯥꯎꯕ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯅꯤꯡꯊꯧ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕ ꯑꯗꯣ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯄꯥꯈꯪ ꯑꯃ ꯑꯣꯏꯕꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯤꯄꯨꯟ ꯁꯦꯝꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒ ꯆꯥꯟꯅꯕ, ꯃꯥꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤ ꯑꯃꯠꯇ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤ꯫ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯤ ꯃꯕꯨꯛ ꯐꯕꯤ, ꯏꯪ ꯇꯞꯄꯤ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ, ꯌꯥꯝꯅ ꯐꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯀꯟꯆꯟꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯑꯗꯣ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯑꯁꯨꯝꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ, "ꯍꯧꯖꯤꯛꯃꯛ ꯆꯠꯂꯨ ꯈꯨꯡꯒꯪ ꯑꯗꯨꯗ, ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯩꯒꯤ ꯁꯣꯏꯐꯗ꯭ꯔꯕ ꯌꯥꯊꯪꯅꯤ, ꯀꯥꯎꯒꯅꯨ"꯫ ꯁꯣꯝꯗ ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯑꯗꯨꯗꯅ ꯀꯝꯗꯧꯔꯤ? ꯀꯟꯆꯟ ꯑꯗꯨ ꯃꯥꯒꯤ ꯆꯥꯅꯕꯤ ꯃꯤꯇ꯭ꯔꯪꯒꯤ ꯎꯆꯦꯛ ꯑꯍꯨꯝ ꯑꯗꯣ ꯃꯆꯤꯟꯖꯥꯛ ꯄꯤꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯕꯅ ꯃꯥꯒꯤ ꯁꯥꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯁꯨꯝ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯟꯃꯤ ꯑꯃꯈꯛ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯎꯆꯦꯛ ꯑꯍꯨꯝꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯗꯥꯏꯅꯣ? ꯑꯩ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯄꯅꯤ"꯫ ꯀꯟꯆꯟꯁꯨ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛꯅ ꯊꯤꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯍꯥꯛꯅꯤ꯫ ꯀꯔꯤ ꯋꯥꯐꯝ ꯇꯥꯛꯄꯤꯒꯗꯕ ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨꯗꯣ"꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯅꯪꯕꯨ ꯎꯅꯕ ꯄꯥꯝꯃꯤ꯫ ꯅꯪ ꯄꯨꯗꯨꯅ ꯂꯥꯛꯎ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯛꯄꯒꯤ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ"꯫ ꯀꯟꯆꯟꯅ, "ꯑꯣ, ꯑꯗꯨꯗꯤ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯤ ꯁꯅꯥ ꯀꯣꯅꯨꯡꯗ"꯫ ꯑꯁꯨꯝ ꯇꯧꯅ ꯀꯟꯆꯟꯗꯣ ꯂꯥꯟꯃꯤ ꯑꯗꯨꯒ ꯄꯨꯟꯅ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯂꯥꯟꯃꯤ ꯑꯗꯨꯅ ꯀꯟꯆꯟꯕꯨ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯒꯤ ꯃꯐꯝꯗ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯩꯅ ꯄꯨꯖꯔꯛꯂꯦ ꯏꯅꯤꯡꯊꯧ"꯫ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ, "ꯅꯪꯒꯤ ꯅꯊꯧ ꯄꯥꯡꯊꯣꯛꯂꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ꯫ ꯑꯩꯒ ꯅꯨꯄꯤ ꯃꯆꯥꯁꯤꯒ ꯋꯥꯔꯤ ꯁꯥꯒꯗꯕ ꯂꯩ"꯫ "ꯐꯒꯅꯤ ꯏꯅꯤꯡꯊꯧ"꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯒ ꯀꯟꯆꯟꯒ ꯈꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, "ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯕ? ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯇꯥꯛꯎ꯫ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎ꯫ ꯑꯔꯥꯟꯕ ꯋꯥꯐꯝ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯝꯐꯗꯦ"꯫ ꯀꯟꯆꯟꯅ, "ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯅꯅꯥꯏ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯈꯛꯇꯃꯛ ꯄꯤꯖꯒꯦ꯫ ꯑꯩꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯀꯟꯆꯟ ꯍꯥꯏꯅ ꯀꯧꯖꯩꯗꯨ ꯏꯅꯤꯡꯊꯧ"꯫ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ, "ꯑꯩꯅ ꯋꯥꯔꯤ ꯇꯥꯕꯗ ꯅꯪꯒꯤ ꯍꯧꯖꯤꯛ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯎꯆꯦꯛ ꯑꯍꯨꯝꯈꯛ ꯂꯩ ꯍꯥꯏ꯫ ꯍꯥꯏꯔꯤꯕ ꯎꯆꯦꯛꯁꯤꯡꯗꯨꯒꯤ ꯃꯇꯦꯡꯅ ꯅꯪꯅ ꯊꯪꯅꯕ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯅ ꯇꯥꯏ꯫ ꯑꯩꯅ ꯇꯥꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯔꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯄꯪꯁꯥ ꯁꯥꯖꯤꯜꯂꯒ ꯍꯥꯏꯔꯤꯕ ꯋꯥ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ"꯫ ꯀꯟꯆꯟꯅ, "ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕ ꯄꯥꯎ ꯈꯨꯗꯤꯡ ꯑꯆꯨꯝꯕ ꯄꯥꯎ ꯉꯥꯛꯇꯅꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯗꯣ ꯍꯧꯖꯤꯛ ꯑꯋꯥꯕ ꯂꯣꯏꯅ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯈꯣꯏꯅ ꯋꯥꯅ ꯊꯥꯖꯕ ꯂꯧꯕꯨꯛ ꯑꯃꯗꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡꯗꯣ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯏꯀꯪ ꯑꯁꯤꯅ ꯂꯣꯏꯅ ꯃꯥꯡꯍꯟꯕꯤꯔꯤ꯫ ꯈꯨꯟꯖꯥꯁꯤꯡꯗꯣ ꯃꯈꯨꯠꯇ ꯁꯦꯜꯁꯨ ꯂꯩꯇꯦ ꯑꯇꯣꯞꯄ ꯈꯨꯜꯗ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯅꯕ꯫ ꯃꯔꯝ ꯑꯗꯨꯅ ꯅꯅꯥꯏꯅ ꯇꯧꯕ ꯉꯝꯕ ꯈꯔ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯐꯝꯗ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ꯫ ꯆꯔꯥ ꯍꯦꯟꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯁꯤꯈꯤ ꯅꯥꯈꯤꯕ ꯌꯥꯎꯔꯕꯗꯤ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯍꯧꯔꯣꯏ꯫
ꯏꯅꯤꯡꯊꯧ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯗꯤ ꯏꯊꯧ ꯑꯃꯒꯨꯝꯕꯅꯤ꯫ ꯀꯟꯆꯟꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯕꯗ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯈꯨꯔꯥꯅ ꯁꯤꯜꯂꯤꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯒꯠꯆꯔꯤ ꯈꯨꯔꯥ꯫ ꯀꯟꯆꯟꯁꯨ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯀꯟꯆꯟ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ꯫ ꯅꯨꯄꯥ ꯑꯗꯣ ꯑꯇꯩ ꯀꯅꯥ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯥꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯃꯛꯅꯅꯤ꯫ ꯀꯟꯆꯟꯒꯤ ꯃꯐꯝꯗ ꯁꯅꯥꯒꯤ ꯂꯪꯖꯥ, ꯂꯨꯄꯥꯒꯤ ꯎꯃꯥꯏꯕꯤ ꯑꯃꯗꯤ ꯀꯣꯔꯤꯒꯤ ꯁꯦꯛꯄꯤ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯍꯨꯝ ꯑꯗꯣ ꯈꯨꯗꯣꯜ ꯇꯝꯂꯛꯈꯤꯕ ꯑꯗꯨꯁꯨ꯫ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯀꯟꯆꯟ ꯉꯛꯂꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯟꯆꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯗꯨꯅ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯗ ꯅꯪ ꯁꯣꯏꯗꯅ ꯉꯛꯂꯝꯒꯅꯤ, ꯑꯗꯨꯒ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯍꯪꯅꯤꯡꯕ ꯄꯣꯛꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪꯅ ꯍꯧꯖꯤꯛ ꯂꯣꯏꯅꯔꯤꯕ ꯎꯆꯦꯛ ꯑꯍꯨꯝ ꯑꯗꯣ ꯑꯩꯅ ꯂꯣꯏꯖꯕ ꯑꯩꯒꯤ ꯎꯆꯦꯛ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕ ꯑꯗꯣ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤ ꯑꯗꯣ ꯇꯤꯡꯊꯣꯛꯂꯝꯃꯤ꯫ ꯏꯪꯒꯤꯠ ꯑꯗꯨ ꯈꯪꯂꯕꯗ ꯃꯥꯒꯤ ꯂꯣꯏꯖꯕ ꯎꯆꯦꯛ ꯑꯍꯨꯝ, ꯂꯪꯖꯥ, ꯎꯃꯥꯏꯕꯤ ꯑꯃꯗꯤ ꯁꯦꯛꯄꯤ ꯑꯗꯣ ꯀꯟꯆꯟꯗꯒꯤ ꯄꯥꯏꯊꯣꯔꯛꯇꯨꯅ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯃꯈꯨꯠ ꯑꯃꯗꯤ ꯂꯦꯡꯖꯨꯝꯗ ꯇꯣꯡꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯟꯆꯟ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯦꯝꯃ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯅꯪꯉꯣꯟꯗꯗꯤ ꯃꯪꯂꯥꯟꯒꯨꯝꯅ ꯊꯣꯛꯂꯝꯒꯅꯤ꯫ ꯅꯪ ꯋꯥꯈꯜ ꯇꯥꯅꯕ ꯑꯩ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯊꯣꯛꯂꯒꯦ꯫ ꯀꯟꯆꯟ, ꯍꯣꯏ ꯈꯨꯔꯥ, ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯂꯤꯕꯤꯔꯣ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ, ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕ ꯑꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯕꯤ ꯇꯥꯂꯣꯏ ꯑꯗꯣ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯅꯨꯄꯤꯗꯤ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤ ꯃꯈꯜ ꯑꯗꯨꯗꯤ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯄꯥꯝꯖꯕ ꯑꯁꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯤ, ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ ꯅꯨꯄꯤ ꯃꯈꯜ ꯑꯗꯨꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤ ꯃꯈꯜ ꯑꯗꯣ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯣꯛ ꯊꯥꯗꯔꯒ ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯈꯤ꯫ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯈꯟꯅꯈꯤꯕ ꯅꯨꯄꯤ ꯑꯃꯅ ꯑꯇꯣꯞꯄ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗ꯭ꯔꯥ ꯄꯥꯡꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯊꯣꯛꯄ ꯑꯗꯨꯅꯤ꯫ ꯃꯗꯨ ꯌꯦꯡꯅꯕ ꯑꯩꯈꯣꯏꯅ ꯏꯅꯤꯡꯊꯧꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯎꯆꯦꯛ ꯑꯍꯨꯝ ꯑꯗꯣ ꯁꯤꯖꯤꯟꯅꯈꯤꯕꯅꯤ, ꯑꯃꯗꯤ ꯎꯆꯦꯛꯁꯤꯡ ꯑꯗꯨꯒꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯑꯗꯣ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯛꯀꯤ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯒꯤ ꯀꯥꯟꯅꯅꯕ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯊꯣꯛꯄꯅꯤ꯫ ꯀꯟꯆꯟꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, ꯑꯣ, ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯁꯅꯥꯒꯤ ꯂꯪꯖꯥ, ꯂꯨꯄꯥꯒꯤ ꯎꯃꯥꯏꯕꯤ ꯑꯃꯗꯤ ꯀꯣꯔꯤꯒꯤ ꯁꯦꯛꯄꯤꯁꯤꯡ ꯑꯗꯣ ꯏꯅꯤꯡꯊꯧꯒꯤ ꯆꯥꯡꯌꯦꯡꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯁꯤꯔꯥ? ꯅꯨꯄꯥ ꯑꯗꯨꯅ, ꯍꯣꯏ, ꯎꯆꯦꯛ ꯑꯍꯨꯝ ꯑꯗꯨꯁꯨ ꯏꯅꯤꯡꯊꯧꯒꯤ ꯆꯥꯡꯌꯦꯡꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯏꯕꯦꯝꯃ, ꯅꯪꯗꯤ ꯆꯥꯡꯌꯦꯡ ꯑꯗꯣ ꯃꯥꯏ ꯄꯥꯛꯂꯕꯅꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯇꯁꯦꯡꯅ ꯏꯀꯪ ꯊꯣꯛꯈꯤꯕ ꯂꯩꯇꯦ꯫ ꯃꯗꯨꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯪꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯎꯔꯒ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯗꯨꯅ ꯅꯪꯕꯨ ꯅꯨꯄꯤ ꯂꯛꯇꯒꯤ ꯑꯊꯣꯏꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯤ꯫ ꯀꯟꯆꯟꯅ, ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯈꯨꯔꯥ, ꯅꯍꯥꯛ ꯅꯁꯥꯃꯛꯅ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯅꯁꯥ ꯏꯁꯣꯟ ꯁꯣꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ, ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯂꯤꯔꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯛꯇ ꯑꯣꯏꯔꯦꯀꯣ? ꯅꯨꯄꯥ ꯑꯗꯨꯅ, ꯍꯣꯏꯅꯦ, ꯑꯆꯨꯝꯕ ꯑꯃꯈꯛ ꯐꯪꯅꯕ ꯑꯣꯏꯗꯕ ꯈꯔ ꯉꯥꯡꯈ꯭ꯔꯦ ꯑꯩꯈꯣꯏ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯗ ꯋꯥꯔꯧꯕ ꯊꯝꯒꯅꯨ꯫ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯑꯩꯒꯤ ꯂꯣꯏꯅꯕꯤꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯈꯟꯕꯒꯤ ꯊꯕꯛ ꯑꯁꯦ ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤꯅ ꯑꯩꯁꯨ ꯉꯝꯅꯕ ꯍꯦꯛꯇ ꯍꯣꯠꯅꯔꯤ ꯏꯕꯦꯝꯃ꯫ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯣꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯃꯤꯅꯝꯕ ꯊꯕꯛ ꯈꯔ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯅꯪꯅ ꯅꯀꯣꯛ ꯉꯥꯎꯒꯗꯕ ꯃꯑꯣꯡꯗ ꯆꯔꯥꯡꯅꯕ ꯈꯔꯁꯨ ꯂꯩꯍꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏ ꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ꯫ ꯃꯇꯨꯡ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕ ꯑꯗꯣ ꯃꯥꯅ ꯐꯝꯂꯤꯕ ꯐꯝꯕꯥꯜ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯕ ꯃꯇꯨꯡ ꯀꯟꯆꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯀꯟꯆꯟꯒꯤ ꯃꯈꯨꯠ ꯑꯗꯣ ꯃꯥꯒꯤ ꯃꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ, ꯁꯛꯍꯦꯟꯕꯤ ꯏꯕꯦꯝꯃ, ꯅꯪꯗꯤ ꯁꯛ ꯐꯖꯕꯗ ꯅꯠꯇꯅ ꯄꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯪꯒꯨꯝꯕꯤ ꯊꯃꯣꯏ ꯁꯦꯡꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯈꯤꯅꯤ ꯊꯥꯖꯗꯦ꯫ ꯅꯤꯡꯊꯧ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯁꯛꯍꯦꯟꯕꯤ, ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯑꯣꯏꯒꯤ ꯐꯝꯕꯥꯜꯗ ꯐꯝꯕꯤꯔꯨ꯫ ꯀꯟꯆꯟ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯂꯝꯗꯝ ꯑꯃꯒꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯐꯝꯗ ꯃꯥꯕꯨ ꯇꯥꯂꯣꯏ ꯑꯣꯏꯅꯕ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯥ ꯃꯪꯗ ꯐꯥꯎꯕ ꯃꯪꯈꯤꯕ ꯂꯩꯇꯦ꯫ ꯍꯔꯥꯎꯕꯇꯅ ꯃꯁꯥ ꯄꯨꯝꯕ ꯊꯨꯝꯍꯠꯂꯝꯃꯤ꯫
ꯇꯁꯦꯡꯅ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯟꯆꯟꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ꯫ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯕ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯍꯥꯏꯕꯤꯕ ꯃꯇꯨꯡ ꯏꯟꯅ ꯏꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯗ ꯏꯁꯥꯅ ꯌꯥꯖꯔꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯒꯤ ꯋꯥꯐꯝꯗꯣ ꯀꯟꯆꯟꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕ ꯑꯃꯗꯤ ꯀꯟꯆꯟ ꯃꯈꯣꯏ ꯑꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯆꯥꯎꯅ ꯄꯨꯟꯁꯤ ꯂꯤꯄꯨꯜ ꯁꯦꯝꯂꯝꯃꯤ꯫ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯄꯣꯛꯆꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯀꯣꯟꯅꯊꯪꯗ ꯇꯥꯂꯣꯏ ꯑꯃ ꯐꯪꯈꯤꯕ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯦꯟꯖꯕꯗꯤ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯑꯗꯨꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯤ, ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯕ ꯑꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯀꯟꯆꯟ ꯑꯗꯣ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯕ ꯁꯅꯥ ꯏꯕꯦꯝꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫